Arambay News Guwahati da Manipuri Pauk tabiriba singbo ihan hanbamuktada Chingangbam Sujitra Ranina khurumjari hojik ngasi gi samlappa mariba pauk sing lobirase ngasi Assamda COVID-19 gi anoba positive case hojik fawbada chamaga nifumapan phangbaga loidana miyoi chamaga yankai manga na naba pharaduna ngasi discharge tawkhre maramasina hojik fawbada laichat asina nabagi apunba masing lising mari supna nifumapan sukre Lisingamaga chamapan humpuna discharge tawkhre aduga lisingani supna humbutrani pana hojik layengli ngasi Dibrugarhda COVID-19 positive oiba miyoi ama leikhidabadagi punna rajya sida laichat asina naduna leikhidabagi masing tara sukre Nakalamaromda Assamda COVID-19 gi lanthengnaबदा सेनापति ओइना अयुक नुंगथिल खाइदना कोइचेन चेलंबा राज्य सिगी हक्सल मंत्री डॉक्टर हिमंत बिश्व शर्मा ngasi इखंग खंगहौदना पुक नारकपदगी अल्ट्रासाउंड लोबदा किडनी दा नुंग लेरे हाइबा खंगबंगमखि डॉक्टर ना करिसु थोदोकप चिननियाय लेते नोंगमनिनी पोथारगा फगनी ऑपरेशन की मथौसु तारोय नुंग सिंगसु हिदाकना चटखिबा याय हाइना पौमिसिंगदा हाइरखरे Assamda mathang chayolदगी COVID-19 positive hengalakpa yabagi akiba lerakli maramdi Kerala-dagi Assam-gi miyoi lising kunmangamuk train-da thunglaragani Panba yai Tezpur jail-da COVID-19 positive oiba phadok amagi wari asum-asum chawkthorakli adubu huranba asibu pharuraba amasung pharaga thamluba Guwahati Hattigau police station-gi police personnel taramathoi hojik quarantine-da leibata natana mahakpu court-ta puthokhiba advocate amadi court-ki judge phawba test tawbagi phibamda lakhre Matawasumna community spread oire hainariba Guwahati shahar asida community spreader kaya lotuna leirabra truck driver amadi handyman singdagi sandoraklibra wahang kaya chongthorakli Haukiba thani asida Guwahati da positive chamaga kun hena phangki Nunmati gi colony bazar amadi Beltolagi chayol gi kaithel da miyam tilliba asi uragadi shahar asigi miyam COVID-19 gi akiba leitrabra chingnarakli Super spreader Mangu Sahani gi thokdok adugi matungdasu ngasidi Fancy Bazar da miyam cheksinre mi inaba hore Panba yai Guwahati gi maming leraba Spanish Garden da flat ahumgi mapu oiriba adugi sumathakta Guwahati Central Mall gi mapu COVID-19 positive oire Haukiba numit kulumdoini muki mamangda cancer naba mapabu layengnabagi damak Delhi da chatlubani mapasu hojik positive oire Mahak hojik Delhi da muk chatkrabani aduga mahaki imungi miyoi manga hojiksu Spanish Garden da lehori maramaduna mahakna Delhi chatringagi mamangda miyoi kayada sandoklamgadaba kiningai oirakli hojik Manipur gi pauda ngasigi oina Manipur da COVID-19 gi anoba positive case mapan phangkhre masigi manungda marina rims da aduga mangana janims sagini Manipur da hojik fawda COVID-19 gi apunba case masing chamri ga yankini pan sukre marfudara mathoina discharge tawkre aduga chahumga humpu taretna hojik layengli bane panba yai state asigi oina apunba mishingi chawrakna chada nipan dasmik tarukti chahi humpu mathaki miyoi singni maramasina makhoibu akhanna cheksil hanba amadi ngakpi senbi batai COVID-19 exposed natraga confirm oirba miyoi singna medical marks uptana kaidongaida makhogi manakta changbiroidabani amasung khutsa ningthina sanitize tawdana makhogi seba kaidongaida tawbiroidabani haina Manipur sarkar gi COVID-19 command control room dagi thadorakpa chirol amana khanghalakli Hojik Manipur da COVID-19 gi oirakliba phibam asida midyeng thamlaga ngarang Manipur gi CM N Birena chair loduna state consultative committee gi mifam ama phamkhre hariba mifam asida quarantine center singi manung amadi mapanda community spread tawhandanaba quarantine center singi management phajahanaba loinana district singda covid care center sing linkhatnaba amadi test tawbagi changsu hengathanaba khanakhre Mapandagi halakpa singbu thuna yangna test tawba ngamnanabagi damakta nongmada sample lising ahumdagina lising mari fawba test tawba ngamba anoba makhalgi COVID-19 testing machine ama kinnanabagi thawrang rajya sarkarna paikhatkre Manipur ki tongan ba saknareba loop taruk haibadi amuko IPSA UPF Hericon CCSK amasung Lipulgi apunba cherol amada Manipur gi ningthau lesemba sana jawbana ningthau phamga Rajya Sabha gi MP phamga totsina bidanaba haijakhibaga loinana chatliba tha sigi June 12 fawgi manungda lesemba sana jawbana miyamda nakhai sengba phirep
ama khanghan binaba haijakhibaga loinana firep adu yenglaga lup taruk asina firep ama logani haikibasu mamangda leikrabane adubu leisemba sana zawbana media da phongdorakliba wafamsing aduda MP phamga rajya sigi sana konungi saktamga totsinaroi haibagi ingit amata yawde hairaduna lup taruk asina manipurgi ningthoni haina leiriba leisemba sana zawbabu manipurgi ningthau amoina masak khanglaroi haikhibatanatana miyamnasu leisemba sana zawbabu leibaga sigi ningthau amoina sak khangpham thokte hairakre ngasi nomaizing numit Manipur Film Journalists and Critics Association gi anoba office bearer sing khankre senior journalist Manindra Konsamna president Dr Maibum Ratan Kumarna vice president amasung Salam Ranjan na secretary oina khankibagaloina atai office bearer sing advisor amadi executive member sing su khanki hauzik Mizoram gi pauda Mizoram da nauna miyoi manga COVID-19 positive oibadagi rajya asida hauzik faubada laichat asina nabagi apunba masing chamaga tarani thoi sukre amana naba phakre aduga chamaga tarama thoina hauzik layingli ngasi nauna positive oiba miyoi khudingmak Delhi dagi halakpa ngaktani rajya asida maroina naharol singna hospital singda healthcare service pinanaba hainaruba tawdana chongthokna rakre Panbayai, Nupi Singna Mapung Oiraga, Naharol Kuntaruki Team Amana, Setual District Hospital da Healthcare Service Pikibasi, Maike Kiadagi, Tagatpa, Fondok Narakre. Hauzik, Meghalaya gi Pauda. Meghalaya da ngasi miyoi ahum naba paraduna, discharge tawki bagaloina apunba naba phakibagi masing kuntaruk sukre, aduga apunba anabagi masingna nipu marini, hauzik laying libagi masingna tarataretni. Mathang asidi, Nagaland gi Pauda. Nagaland su COVID-19 gi anoba positive case manga phangkibagaloina tarani thoina naba pharaduna ngasi discharge tawkre maramasina state asida laichad asina nabagi apunba masing chamaga humfuni pan sukre marfutara tarukna discharge tawkre aduga humbudrani thoina hauzik layingli nakalamromda mapandagi halakpa taru COVID-19 positive oiba thengnabadagi makhoina leiramba Wangkhau Government College amadi ITI campus ki kilometer amana konba area da miyam chathok chasin tawba sarkarna thingzinkhre hauzik Tripura gi pauda ngasi Tripura da COVID-19 gi anoba positive case tara manga phangkibagaloina miyoi chamaga tarani pana naba pharaduna ngasi discharge tawkre maramasina rajya sida apunba anabagi masing hauzik pawda lising ama supna humphuma thoi sukre chamriga kuntrahum doina naba pharaduna discharge tawkre aduga hauzik laying libagi masingna chatruka kuntaretni ngasi nauna positive oiriba miyoi tara manga mapandagi halakpa ngaktani aroibada atopa pausingda China da nauna COVID-19 gi anoba positive case amuk phanglakre ngasi nongmaizing numit khaktada Beijing da COVID-19 gi case 53 phangkhre China da coronavirus sandokpa lepkhrabagi matung April thadagi horoga ngasi nongmada khwaidagi masing yamna laichat asi positive oiba thengnarakibani Bangladesh da mantri amasung senior bureaucrat sing yauna awang bathaki miyoi kaya COVID-19 positive oibagi pau lakli ngarang thangjan numit ki numidang leibaga sigi mantri Sheikh Abdullana Dhaka gi military hospital amada leikhidaba do heart attack tawbudagi ni adubu ngasi nongmaizing numit mahak corona positive oikhi haiba khangbangamle loinana ngarang thangjan numit sikhiba hanagi health minister amadi awami league ki presidium member Mohammad Nasim su corona positive oikhi makoi anita natana health service secretary gi loina bisu corona positive oiduna ngasi leikhidre yamnamak ngakningai oina Dhaka gi BRB hospital gi ICU in charge oriba Dr Sajad Hussain su COVID-19 naduna ngarang leikhidre aduda sunatana defense secretary amasung hauzi corona positive oiduna layingli mato sumna Bangladesh da doctor kaya COVID-19 positive oibagaloina yamdrabda doctor kuntramanga laichat asina naduna sikre hairi Maming leraba Bollywood actor Sushant Singh Rajput ngasi leikhidre Mumbai gi Bandra da leiba mahaki flat ki bedroom gi fenda thori yanduna mahak leiramba thengnakhi actor asi masagi chahi kuntramari sukre mahaki aroiba mathomangam mahaki pokpham Patna da pangthokani hairi ngasi leibaga sigi home ministry oriba Amit Sahana Delhi gi lieutenant governor amadi CM ga phaminaduna COVID-19 gi matangda wa khanakibaga loidana railway coach Chonga Delhi da COVID laying bada sinanaba ayaba pikre
लोइनना कंटेनमेंट जोन द लैरिबा युमथोंग खुदिंगमक्ता चंगदुना हेल्थ सर्वे तौननबसु हाइख्रे हयेंगसु अमुका कोविड का मरी लेना ऑल पार्टी की मिफम अमा होम मंत्री न कौख्रे ngasi su malem da covid-19 na sokhan ba leibak singi manungda america na adumak number 1 da leiri aduga india na number 3 suba da leiri malem da ngasi gi oina positive case hengat pagi chang da hojik fawba da yengna bada india na number 5 suba da ni russia na ahan bada pakistan na ani suba da us na ahum suba da aduga saudi arabia na 3 suba da kakhalakle ngasi gi oina sibagi changda yengnabada india na 3 subada leiri iran na ahum subada russia na ani subada aduga khwaidagi makokta leiriba shina mexico ni india gi oina ngasi nongmagi hojik fawda hengatpagi masing 3,493 yore aduga recovery na 2,898 ni apunba recovery na 1.3 yore sibagi masing na 8,939 ni अपुनबा केस मसिंगना 1,08,25 यौख्रे अदुगा एक्टिव ओइरिबा केस मसिंगना 1,10,5 मुक्नी अरामबाई न्यूज गुवाहाटी दा मणिपुरी पाउ संदोकचबा ngasi gi oinadi matang solution jabagaloidana amukasु hanna khurumjai।